ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯍꯧꯈ꯭ꯔꯕ ꯃꯥꯅ ꯆꯪꯂꯩ ꯁꯅꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯛꯄꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕꯗ ꯁꯨꯇꯤꯡ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤꯕ ꯗꯤꯔꯦꯛꯇꯔꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯤꯜꯂꯒ ꯁꯨꯇꯤꯡ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯃꯥꯅ ꯆꯪꯂꯩ ꯁꯅꯥꯕꯨ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯌꯨꯍꯦꯟꯕꯕꯨ ꯀꯧꯔꯗꯨꯅ ꯆꯪꯂꯩ ꯁꯅꯥꯒꯤ ꯁꯛꯇꯝ ꯌꯦꯛꯍꯟꯈꯤꯕ ꯑꯟꯖꯂꯤ ꯑꯃꯗꯤ ꯂꯟꯂꯩꯃꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕꯅꯆꯤꯡꯕ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯆꯪꯂꯩ ꯁꯅꯥ ꯃꯆꯤꯟꯒꯗꯨ ꯄꯣꯝꯊꯣꯛꯂꯒ ꯍꯥꯏꯔꯤ, ꯑꯟꯖꯂꯤꯒ ꯂꯟꯂꯩꯃꯒꯁꯤ ꯌꯦꯡꯉꯨ, ꯑꯩꯉꯣꯟꯗ ꯅꯍꯥꯟꯈꯩꯒ ꯑꯝꯇ ꯍꯥꯏꯗꯣꯛꯇꯦꯕ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯇꯕꯅꯤ꯫ ꯂꯟꯂꯩꯃꯗꯤ ꯋꯥꯐꯝꯁꯤꯡꯁꯦ ꯈꯪꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯟꯖꯂꯤꯕꯨꯗꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯕꯅꯤ꯫ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯈꯤꯕꯅꯤ, ꯍꯥꯏꯗꯤ ꯃꯥꯏ ꯃꯤꯠ ꯄꯨꯟꯅ ꯈꯨꯝꯖꯤꯜꯂꯒꯁꯨ ꯁꯥꯋꯣꯡꯁꯥꯗ ꯌꯦꯡꯕꯗ ꯗꯗꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯇꯁꯦꯡꯃꯛꯀꯤ ꯁꯛꯈꯨꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯅꯣꯡꯃ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗ ꯌꯥꯝꯕꯨꯡ ꯍꯣꯏꯒ ꯊꯦꯡꯅꯕꯗ ꯗꯗꯥꯅ ꯌꯥꯝꯕꯨꯡꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯍꯪꯈꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯍꯪ? ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄꯁꯤ ꯀꯨꯏꯔꯕ ꯖꯥꯠꯂꯥ, ꯑꯩꯅ ꯌꯥꯝꯕꯨꯡꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯎꯈꯨꯝꯗꯨ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯃꯤꯠꯇꯨꯅ ꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯪꯂꯦ ꯍꯥꯏꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯐ꯭ꯂꯣꯔꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ, ꯑꯝꯇ ꯍꯧꯒꯠꯂꯨꯄꯤꯒꯅꯣ꯫ ꯀꯩꯒꯤꯅꯣ? ꯆꯤꯡꯁꯥꯡꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅ ꯆꯤꯡꯈꯠꯂꯒ ꯍꯧꯒꯠꯍꯜꯂꯤ꯫ ꯅꯨꯄꯤꯁꯤꯃꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯌꯦꯡꯉꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅ ꯆꯤꯡꯈꯠꯂꯒ ꯍꯧꯒꯠꯍꯜꯂꯤ꯫ ꯅꯨꯄꯤꯁꯤꯃꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯌꯦꯡꯂꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯈ꯭ꯔꯦ, ꯑꯗꯨꯒ ꯏꯪꯉꯛꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯆꯤꯡꯁꯤꯜꯂꯒ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯊꯍꯜꯂꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯀꯩꯁꯨ ꯃꯔꯩ ꯃꯔꯥ ꯇꯧꯗꯦ꯫ ꯅꯨꯄꯥ ꯃꯥꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯧꯖꯩ꯫ ꯄꯤꯀꯅꯥꯎ꯫ ꯆꯪꯂꯩ ꯁꯅꯥ ꯈꯨꯝꯗꯦ, ꯃꯃꯤꯠꯇꯨꯅ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ, ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯔꯤ ꯇꯧꯈꯤꯕ ꯅꯪ ꯈꯪꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯣ? ꯆꯪꯂꯩ ꯁꯅꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ, ꯅꯨꯃꯤꯠꯇꯨꯗ ꯗꯗꯥ ꯌꯨ ꯌꯥꯝ ꯊꯛꯑꯝꯒꯅꯤ, ꯀꯞꯁꯨ ꯀꯞꯄꯝꯒꯅꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯗꯤ? ꯗꯗꯥꯅ ꯌꯥꯝꯕꯨꯡꯗ ꯍꯥꯏꯈ꯭ꯔꯦꯗꯨꯗꯤ, ꯅꯪꯒ ꯆꯪꯂꯩ ꯁꯅꯥꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯃꯈꯩ ꯌꯨ ꯊꯛꯂꯒ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯈꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯆꯪꯂꯩ ꯁꯅꯥꯅ ꯑꯩꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯌꯨ ꯊꯛꯂꯒ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯑꯣꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯈꯣꯟꯖꯦꯜ ꯂꯤꯊꯣꯛꯇ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯅ ꯅꯣꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯏ, ꯆꯨꯝꯗꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ, ꯕꯦꯡꯀꯣꯛꯇ ꯊꯥ 2ꯒꯤ ꯑꯣꯏꯕ ꯐꯤꯜꯝ ꯑꯃꯒꯤ ꯁꯨꯇꯤꯡ ꯆꯠꯂꯤ꯫ ꯅꯪ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯩ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯇꯥꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯑꯣꯏꯕꯅ ꯄꯥꯎꯗꯣ ꯍꯦꯛ ꯇꯥꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯂꯒ ꯂꯦꯟꯈꯤ꯫ ꯑꯩꯒꯤ ꯄꯦꯟꯗꯕ ꯀꯌꯥꯗꯣ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯏꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯀꯠꯈꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯈꯤ, ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯅ ꯊꯤꯅ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯁꯨ ꯑꯗꯨꯝ ꯇꯧꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ, ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯑꯩ ꯌꯨ ꯉꯥꯎꯕ ꯍꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯁꯨꯇꯤꯡꯁꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤ, ꯃꯔꯝꯗꯤ ꯑꯩꯅ ꯉꯥꯎꯔꯒꯗꯃꯛ ꯂꯩꯈꯤꯕꯅ꯫ ꯇꯁꯦꯡꯅ ꯅꯨꯃꯤꯠꯇꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯑꯩ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯂꯝꯒꯗꯧꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯈꯤ, ꯑꯗꯨꯕꯨ ꯈꯟꯖꯕꯇ ꯉꯥꯏꯈꯤ, ꯃꯔꯝꯗꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯤ ꯑꯃꯨꯛ ꯍꯜꯂꯛꯇꯕꯅꯤꯅ꯫ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯣ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯒ ꯇꯞꯅ, ꯗꯗꯥ ꯀꯞꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ?
Changlay khumde mamituna tatu tatu nupa asida yengduna lay. Chungsangan basu nungaitana makhatay. Nungside, natra. Nang naibu nungsiba ngamde, natra. Changlay mapuray bada munna yenglaga itap-tap na hayre. Hawjik phawbagi oinadi aina dadabu nungsiya so hayre. Nungside so hayre. Maramdi aina dadabu nungsi hayragaso magun layna hayningi. Nungside hayragaso magun layna haygan. Adubo aigi thamoyda phawriba ikhul asidi mikup khara tanja khara ai lotchindana thamkhige. Wadu tabada chungsangan ba suktaram basak phamado khangan hanjin khraga harauna nokmi hayre. Chahi ama changna ngayu hayragaso ingai gi. Adubo nungside haybadu de hayrgan magun layna nungsi hayna haybiyo. Changlay momon noi mino kadugi marumda layriba thamoygi uhullado chungsangan basu khangladuna momon nok na hayre. Ai ngai gi matamda ai ngai gi. Atadada tumurasi hayingdi chakawbani na thabak yami. Nangbu tumningabo. Suk thengasidi haise tumna batawrasi. Adom tumdringaida photomda kaphawgi. Changlay inga ngakna kanage kari photo nangi nungdang sidabo nangi ek pasakam theli basigi asigi mangdilebo salong nukap keba ase hairaga chungsangan ba khongrog pocket tagi magi mobile dilok thore. Changlay sutapna dada haying oina kapase haying sukap toini nasi sukap toini sei salepo ba satkapaga tumna batawrasi tumdara mathoida dawre. Upai leiraroi khanbadagi Changlay su magi ek pasaktam thetliba aduda chungsilaga lepkhre. Chungsangan basu nokhi yaton khajiguna nokfetoro. Changlay su haibe inbigi matawgum mapuroi bana hairibadu maktawi. Tanjadu maktada chungsangan bana photo ama ani trek kapsili. Changlay su nokmi yarabadada yare. Wahai se haina hawjik kapkhiba photo sing adu chungsangan bana magi IG account dagi thagatkre. Caption dana icham chamna iri pikana. Changlay su mapuroi bagi manakta chungsilaktuna haire. Dada kase do mag solo laga thamkhidoira. Hawjikti kase nangi orabani. Kasegi mapudu nangni. Aduna nangi apamba tawro. Adudi lolaroige. Chungsangan badu tapna noglay. Mathangi numini mayamdu chakawba chatnanaba marang langi. Changlay su keba loiraduna mafi hongdoknaba semsai. Tanja aduda sunanda su changlaklaga Changlay bu kawi. Thoibi loirabo nangbo loidawre nama ado abungodi puraktabro. Purakdre moigi exam dong sidagi hawba aduna purakpado pharak tare. Ase haiduna changsilaklaga sunanda mana pairiba bag adudagi Kuji jura ama puthoraklaga haire. Se pamjarabari yengu inamana nangi sabi bani. Changlay su kuji aduda yenglaga as kedawe sarino inama sidi paisa suyam changamgani. Sidi aina nahanwele saringaidagi khankiwa wakhalni. Yamsida mahuina lakpi magi kuji jura amadi sungsoi soidana sani haibase adum khallaga laabani aina. Ase hairaga khujidu Changlay gi makutta sizinbire. Changlay na amok itap-tapna khuji sidi nungthin bisunate paisa yam changamgani nama. Kaisok yamba nateda khuji namada muhar amamam khaktani. Changlay nokmi ayang namagi imog laklapa kanda aina mo necklace ama saba haiduni. Sunanda sunoklaga khumi. Matamduda kauksanaraga saraktaba kati yaroi ko idea. Ase hairaga anido punna mo nokmine. Tanjaduda pinky changlaktuna. Inama photo kapa hurase dadana so sumkada ngai hore. Hoi fin dawda ngaire semtei lakhige. Sunanda so khangingba magaloinana. Aima asumkadubu thong hangabo. Changlay na khumba nangdringai Pinky na tap oktuna khumi. Ay nang asay tumhagulak pada hangagalay rami che. As
ꯀꯥ ꯃꯅꯨꯡꯗ ꯏꯅꯝꯃꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯐꯣꯇꯣꯒ ꯌꯥꯝ ꯊꯦꯠꯂꯤꯗ ꯑꯗꯒꯤꯅꯦ ꯏꯅꯝꯃꯒ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇ ꯙꯥꯉꯥꯟꯕꯅ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜꯗꯣ ꯑꯗꯨꯁꯨ ꯃꯤꯡꯁꯦꯜꯒ ꯆꯜꯂꯒ ꯊꯝꯃꯤ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯐꯖꯖꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯈꯔꯁꯨ ꯊꯦꯠꯍꯧꯏ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥꯅ ꯍꯥꯏꯔꯦ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯗꯣ ꯊꯦꯠꯍꯧꯗꯕꯅꯤ ꯉꯁꯤ ꯊꯦꯠꯆꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯗꯣ ꯏꯅꯝꯃꯒꯤ ꯐꯣꯇꯣ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯒꯤ ꯏꯅꯝꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨꯁꯨ ꯌꯥꯝ ꯐꯖꯩ ꯃꯥꯟꯁꯨ ꯌꯥꯝ ꯃꯥꯜꯂꯤ ꯄꯤꯡꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯁꯨꯅꯟꯗꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯀꯥꯁꯦ ꯑꯩꯅ ꯆꯪꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯆꯪꯍꯟꯈꯤꯗꯕꯅꯦꯕ ꯐꯅꯗꯨꯝ ꯐꯔꯦ ꯉꯁꯤ ꯊꯣꯡ ꯍꯥꯡꯉꯤꯉꯩꯁꯤꯗꯅꯦ ꯆꯪꯉꯒ ꯀꯩ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯑꯝꯇ ꯌꯦꯡꯍꯧꯔꯨꯈꯤꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯁꯨꯅꯟꯗꯗꯣ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ ꯁꯨꯅꯟꯗꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯪꯂꯩ ꯁꯅꯥꯒ ꯄꯤꯡꯀꯤꯒꯁꯨ ꯅꯣꯛꯂꯒ ꯌꯦꯡꯍꯧꯏ ꯑꯗꯨꯗꯒꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯤꯗꯨ ꯐꯖꯅ ꯏꯟꯁꯤꯜꯂꯝꯃꯤ ꯄꯤꯡꯀꯤꯁꯨ ꯆꯪꯂꯩ ꯁꯅꯥꯗ ꯌꯦꯡꯂꯒ ꯏꯅꯝꯃ ꯅꯪꯁꯦ ꯇꯁꯦꯡꯅ ꯐꯖꯩꯉꯣ ꯆꯪꯂꯩ ꯁꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯨꯡꯗꯒꯤ ꯂꯟꯂꯩꯃꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯐꯖꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯏꯆꯥꯟ ꯂꯟꯂꯩꯃꯒꯤ ꯋꯥꯇꯥꯁꯤꯗ ꯆꯪꯂꯩ ꯁꯅꯥꯗꯣ ꯅꯣꯛꯂꯒ ꯈꯨꯝꯃꯨ ꯐꯖꯩꯌꯦ ꯏꯅꯝꯃ ꯑꯩꯒꯤ ꯏꯅꯝꯃ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯖꯩꯌꯦ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯊꯥꯒꯠꯄ ꯅꯠꯇꯤꯌꯦ ꯑꯁꯦꯡꯀꯤ ꯐꯖꯩ ꯃꯤꯅꯁꯨ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯅꯩꯗꯨꯗꯤ ꯌꯥꯏꯖꯠꯀ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯍꯥꯏꯅꯔꯤ ꯃꯌꯥꯝꯗꯨꯗꯤ ꯑꯝꯇ ꯎꯗꯕ꯭ꯔꯣ ꯏꯅꯝꯃꯕꯣ ꯆꯪꯂꯩ ꯁꯅꯥꯅ ꯅꯣꯛꯃꯤ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯆꯠꯄ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯐꯣꯇꯣ ꯀꯥꯞꯇꯧꯗꯣ ꯁꯠ ꯀꯥꯞꯄꯨꯔꯁꯤ ꯂꯥꯎ ꯂꯟꯂꯩꯃ ꯑꯃꯗꯤ ꯄꯤꯡꯀꯤ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯃꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯌꯥꯏꯖꯠꯅ ꯍꯥꯏꯔꯦ ꯃꯤ ꯉꯥꯏꯕꯁꯤꯃꯨꯛ ꯋꯥꯕ ꯂꯩꯇꯦꯗꯀꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯂꯟꯂꯩꯃꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯌꯥꯏꯖꯠꯇꯨ ꯑꯃꯨꯛ ꯆꯪꯂꯩ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯥ ꯇꯥꯏ ꯁꯅꯥ ꯅꯪꯕꯨ ꯀꯥꯁꯦ ꯎꯕꯗ ꯀꯩ ꯐꯥꯎꯈꯤꯒꯦ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯀꯞꯅꯤꯡꯕ ꯐꯥꯎꯈꯤ ꯑꯩ ꯑꯣꯏꯔꯝꯃꯁꯨ ꯂꯩꯔꯝꯂꯤꯕ ꯀꯥꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯔꯥꯎꯃꯟꯗꯅꯅꯦ ꯀꯞꯅꯤꯡꯕꯗꯨꯝ ꯐꯥꯎꯅꯤ ꯅꯪꯁꯨꯅꯦ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗꯒ ꯋꯥꯒ ꯌꯥꯝ ꯊꯤꯟ ꯂꯣꯠꯂꯗꯅ ꯆꯪꯂꯩ ꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯂꯟꯂꯩꯃ ꯚꯥꯞ ꯇꯥꯏ ꯑꯗꯨꯅ ꯃꯥꯁꯨ ꯐꯠ ꯈꯨꯝꯃꯤ ꯍꯣ ꯑꯩꯅ ꯂꯣꯠꯀꯦꯅ ꯂꯣꯠꯈꯤꯕ ꯅꯠꯇꯤꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏ ꯈꯪꯍꯟꯗꯅ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟ ꯇꯝꯃꯛꯄꯗꯤ ꯌꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯆꯨꯡꯁꯥꯉꯥꯟꯕꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨꯝ ꯅꯩꯅꯗꯨꯅ ꯂꯩꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯐꯣꯇꯣ ꯀꯥꯞꯇꯧꯁꯦ ꯁꯠ ꯀꯥꯞꯄꯒ ꯆꯠꯅꯕ ꯇꯧꯁꯤ ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄ ꯍꯧꯔꯦ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯍꯥꯟꯅ ꯀꯥꯞꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯃꯊꯪ ꯀꯥꯞꯄ ꯑꯃꯨꯛ ꯍꯧꯔꯛꯏ ꯇꯟꯖꯥꯗꯨꯃꯛꯇꯗ ꯍꯦꯂꯦꯅꯥꯁꯨ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯍꯥꯏꯕꯗꯤ ꯆꯪꯂꯩ ꯁꯅꯥꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯊꯦꯠꯄꯗꯨ ꯎꯔꯒ ꯏꯉꯛ ꯉꯛꯆꯩ ꯃꯁꯥꯗ ꯀꯂꯛꯄ ꯑꯃꯁꯨ ꯐꯥꯎꯖꯔꯛꯏ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯈꯤꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯒ ꯍꯥꯏꯔꯛꯏ ꯍꯣ ꯑꯩꯒꯁꯨ ꯄꯨꯟꯅ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯆꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯑꯃꯨꯛ ꯑꯗꯨꯝ ꯀꯥꯞꯇꯧ ꯂꯩꯔꯁꯤꯗ ꯍꯦꯂꯦꯅꯥ ꯅꯣꯛꯏ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯩ ꯌꯣꯍꯦꯟꯕꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯆꯪꯂꯩ ꯁꯅꯥꯅ ꯌꯣꯍꯦꯟ ꯑꯟꯖꯂꯤꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯌꯥꯎꯔꯛꯇ꯭ꯔꯤ ꯍꯪꯆꯤꯠꯇꯤ ꯗꯣꯛꯇꯔꯅ ꯗꯦꯂꯤꯚꯔꯤ ꯃꯇꯝ ꯊꯥꯕꯅꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯨꯅ ꯍꯣꯏꯗ ꯏꯄꯥꯟ ꯊꯥꯕꯗ ꯑꯩꯈꯣꯏ ꯅꯣꯏꯅ ꯂꯥꯛꯑꯒꯦ ꯑꯗꯨꯗꯗꯤ ꯅꯣꯏꯅ ꯇꯩꯅ ꯅꯥꯎꯁꯦ ꯄꯨꯟꯅ ꯂꯥꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯀꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ ꯂꯥꯛꯇꯣꯏꯅꯤ ꯀꯦꯊꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯆꯪꯂꯩ ꯁꯅꯥ ꯑꯩꯅ ꯌꯦꯛꯄ ꯅꯪꯒꯤ ꯁꯛꯇꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯌꯥꯝꯅꯁꯨ ꯃꯥꯜꯂꯤ ꯑꯩꯅ ꯌꯦꯛꯄꯗ ꯅꯪ ꯃꯥꯜꯂꯤꯁꯤꯒꯤ ꯃꯔꯝꯁꯦ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯖꯅ ꯍꯛꯑꯒ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯊꯃꯣꯏꯗ ꯅꯤꯡꯊꯤꯅ ꯐꯖꯅ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯍꯛꯇꯨꯅ ꯂꯥꯛꯈ꯭ꯔꯒꯁꯨ ꯌꯦꯛꯂꯤꯕ ꯅꯪꯅ ꯍꯩꯔꯝꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯁꯛꯇꯝꯁꯦ ꯃꯥꯜꯂꯝꯃꯣꯏꯗ ꯌꯣꯍꯦꯟꯕꯁꯨ ꯅꯣꯛꯏ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯌꯥ ꯇꯧꯗꯨꯅ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯄꯥꯝ ꯇꯝꯅ ꯆꯥꯛꯀꯧꯕ ꯂꯥꯛꯂꯝꯃꯤ ꯆꯥꯛꯀꯧꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯝꯃꯤ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯆꯥꯕ ꯂꯣꯏꯅꯔꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯏꯅ ꯆꯠꯅꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯍꯥꯎꯇꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯈꯤꯗꯦ ꯉꯥꯛꯇꯪꯒꯤ ꯃꯇꯨꯡ ꯆꯪꯂꯩ ꯁꯅꯥ ꯍꯣꯏꯁꯨ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯏ
Changlaisana mana leiramba ka aduda changlaklaga leiriba upudo hangdoklaga potsaka ama lauthore. Tanja aduda Sunandado changlaktuna Thoibe loidribo nangbo loire nama. Sunandado Changlaisana na pairiba satin aduda yenglaga Satinduna kaidoge haina hujukpo. Inama sigi satin se dadaga iga yan hana thengnakiba numituda dadana pipirambani. Tunglomdagi nanlaimana amuk mateng pangsili. Tamongan bana satin se piramba kandadi satin se lauga yaponte. Aduga tamongan bana hek jatkibagane satin se tap lauraga tupini mana. Adudagi satin se magi oirani na oikrini. Aina oige ga yaponte ba matamduda. Noigi warisidi yam nungari janina. Changlaisanaga lanlaimaga sunoi. Ibecha so muk changsalagtuna. Hai, nakoy buloidribrani he. Mapanda inamu hoina ngaibada warine. Loire ma. Ibecha do Sunandada mukonsen. Bema, ikoy ginupise kara pangbani. Mana soiran kaya tauragaso nakoy na mabu ngagpiyuko. Asoy-soyda kaya matakpiraga. Ningti-ningti na laiminaw. Sunanda sumumon noklaga haire. Aikoy di Thoibise onthona nungsijakre. Gyana gyan tariba. Maram na maram mokliba. Khangde. Pangnungde nungsi hairisini. Mangonda sima soire lale hainane takninga yaudene. Noi mayamna aigi maraibak thirabi ichasibu nungsibiba siubada. Aidi harauribadine. Mayamdo punna ngaihak amuk wari watai tauduna nokmene. Ngaihaki matung Changlaisana hoisu mayum yauraduna moigi kada changlai. Mana changlakpada mapuraiba changsangan basu phamungda tumduna leirami. Changlaisana su tapna changsilaklaga mana purakliba satinado kantoklaga hiptuna leiriba mapuraiba bu haudoi. Dada, se pidamda pangu. Changsangan badu tadrabra karino mamit panglakte. Adudagi Changlaisana na mapuroibaki masan nomlaga kaure. Dada, oh dadao, tabro. Handakti changsangan badu noklay. Mamiti pang tharagdana nokna haire. Tumsanagi dawani, iharoi dawrine. Tumsinna ba kalairi, mitumda pango ba. Changsangan ba mamitu tapna pang thore. Adubu nupi sina na hanuwai. Mana piramba satindo tuptuna leiramba sida afing afai oina hogalaklaga harauna kawi. Pikanaw. Nupi masu karibu khalabanu khangde yam nungsina khumle. Oh kai haige makhoi dadao. Nupi sigi mataw sida changsangan banoi. Nokna so hairi. Oima, banglutoy sibo. Changlaisana khandoklamba satindo thupchillaga phamung machida phamthai. Aduga Mangnati taibang. Changsangan baso nupi sida harauna mansilaga haire. Nangna satin se hoju phaw. Matuna matikli thanam masiubada. Hinga po phaw. Ayamna so harawi. Dadaga igase punsi lambi chaminar kani haibagira khangde. Matamduda dadagi masak hina khangkhidragaso. Iphamda lamlanba mawoiragaso. Lamlanba na hagna piramba satin sidi. Inakta thamningba phawkhibani. Maram sina satin se nanlaimada thamhandaba makai aigida thamakbani ngasi phawba. Masigi warise nanlaimana mamangda hairakri. Adubu imilongna ubana thabanina thajaba kharadu kwatkibani. Adubu hojikti imilongna urabanina ai thajari. Changlaisana da momonokjai nupa maso wadu makhatai. Madamduda nangnegi sengmasak su khidragaso. Satin asibo nangna juksina thamlamba se ubada ai hefum khangdana nungai bu phaw. Kari haina ai nei ngon phawri bu nungai base. Phungdo kadawun haba ai da sena khangdre. Ai su kari maram satin se thamnangba phawrakhibana haiba khangkhide. Ikhang haudana sakudaba mana satin se inakta thaman khiba ka chap mane. Nangnei bu nungshira bu makapdo ai ngai bu wari. Changlaisana sorma pi mo handoklaga mangonda kolakliba nupa segi makhut adubu lokthoi. Matawsida changsangan basu dominata makiyangi. Changlaisana su tongliba magi khongumta lokthoklaga pamungda fajana makhong thangatlaga phamlaga mapuroibada yenglaga haire. Dadabu nungsiba ngamnaba honabada
ꯑꯩꯒꯤ ꯏꯐꯝꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯇꯧꯕꯤꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯃꯆꯤꯟ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯂꯛꯏ ꯆꯪꯂꯩ ꯁꯅꯥꯗꯨ ꯋꯥꯁꯤ ꯇꯥꯕꯗ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯍꯔꯥꯎꯃꯟꯕꯒꯤ ꯅꯨꯄꯤꯁꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩ ꯄꯦꯜꯂꯕꯤꯀꯅꯣ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯦ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯁꯨꯛꯇꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯊꯕꯥꯛꯇ ꯈꯨꯇꯨꯝꯅ ꯁꯨꯔꯒ ꯍꯥꯏꯔꯦ ꯄꯟꯒꯅꯨ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯟꯒꯅꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁꯤꯕ ꯀꯤꯗꯦꯕꯤꯀꯅꯣ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯕꯗꯁꯨ ꯀꯤꯕꯤꯒꯅꯨ ꯑꯩꯒꯤꯗꯃꯛ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯕꯤꯌꯨ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯥꯒꯤ ꯇꯥꯊꯣꯔꯦ ꯑꯗꯣ ꯇꯝꯗꯤ ꯇꯝꯅꯔꯛꯀꯅꯨ ꯑꯩ ꯌꯥꯝ ꯀꯤꯒꯜꯂꯦꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯥꯒꯤꯁꯤꯗ ꯆꯨꯡꯁꯥꯉꯥꯟꯕ ꯅꯣꯛꯏ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯆꯨꯡꯁꯥꯉꯥꯟꯕꯅ ꯅꯨꯄꯤꯁꯤꯕꯨ ꯀꯨꯝꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯀꯣꯟꯁꯤꯜꯂꯒ ꯊꯝꯃꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯂꯒ ꯍꯣ ꯐꯤꯔꯣꯜꯒꯁꯦ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯑꯗꯨꯒ ꯀꯣꯜꯂꯣ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯏ ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯃꯇꯨꯡ ꯏꯟꯅꯔꯒ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯀꯗꯥꯏꯅꯣ ꯐꯤꯒꯗꯣ ꯁꯖꯝꯗ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯝꯇ ꯄꯦꯟꯅ ꯀꯣꯟꯖꯒꯦꯕ ꯋꯥꯗꯨ ꯇꯥꯔꯒ ꯆꯪꯂꯩ ꯁꯅꯥꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯃꯩꯊꯥꯕ ꯍꯥꯏꯁꯤꯅꯤ ꯏꯇꯨꯗꯕꯨ ꯀꯩꯅꯣ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯒ ꯇꯧꯗꯅ ꯄꯨꯟꯅ ꯊꯨꯞꯃꯤꯟꯅꯩ ꯇꯟꯖꯥꯗꯨꯗ ꯃꯈꯥꯗꯒꯤ ꯁꯨꯅꯟꯗꯅ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯃꯛꯑꯣ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯪꯂꯩ ꯁꯅꯥꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯈꯨꯝꯃꯤ ꯑꯧ ꯇꯥꯔꯦ ꯅꯃꯥ ꯂꯥꯛꯑꯒꯦ ꯃꯇꯧꯗꯨꯗ ꯆꯨꯡꯁꯥꯉꯥꯟꯕꯗꯤ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯂꯒ ꯏꯁꯧꯋꯩ ꯀꯩꯋꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯃꯤꯅ ꯉꯥꯛꯇꯪ ꯔꯣꯃꯥꯟꯁ ꯇꯧꯒꯦ ꯇꯧꯔꯒꯗꯤ ꯌꯦꯠꯄꯤꯅꯕꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯧꯅꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯥꯅ ꯁꯦꯠꯂꯝꯕ ꯃꯌꯦꯛ ꯅꯥꯏꯕ ꯐꯅꯦꯛꯇꯨ ꯍꯣꯡꯗꯣꯛꯂꯒ ꯊꯨꯞꯆꯤꯟꯗꯨꯅ ꯐꯤꯌꯥꯟꯗ ꯁꯠ ꯌꯥꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯐꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯧꯗꯨ ꯎꯔꯒ ꯆꯨꯡꯁꯥꯉꯥꯟꯕꯅ ꯑꯃꯨꯛ ꯆꯪꯂꯩ ꯁꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯃꯈꯥꯗꯒꯤ ꯀꯧꯔꯛꯄꯅꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯍꯣꯡꯗꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯅꯃꯥ ꯆꯪꯂꯩ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯆꯨꯡꯁꯥꯉꯥꯟꯕꯅ ꯁꯥꯎꯅꯤꯡꯅ ꯂꯣꯏꯗ꯭ꯔꯤꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯀꯥꯁꯤꯗ ꯆꯪꯉꯩꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯗꯦ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯇꯧꯔꯝꯃꯒ ꯃꯈꯥꯗ ꯀꯨꯝ ꯄꯨꯡ ꯍꯥꯟꯅꯗꯤ ꯁꯨꯇꯧ ꯅꯪꯅ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯃꯈꯥꯗ ꯀꯨꯝꯍꯜꯂꯣꯏꯗꯣꯏꯅꯤ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯖꯥꯏꯗ ꯐꯠ ꯊꯦꯡꯂꯝꯃꯤ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯨꯄꯥꯁꯤꯕꯨ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯠꯂꯨꯕ ꯐꯅꯦꯛꯁꯦ ꯑꯝꯇ ꯊꯨꯞꯄꯤꯔꯝꯒꯦꯔꯣ ꯗꯗꯥ ꯅꯨꯄꯥꯁꯤꯃꯁꯨ ꯀꯩꯁꯨ ꯈꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯌꯦꯁ ꯃꯦꯗꯝ ꯆꯪꯂꯩ ꯁꯅꯥꯗꯣ ꯅꯣꯛꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯍꯧꯏ ꯑꯗꯨꯗꯒꯤ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯂꯧꯔꯒ ꯐꯖꯅ ꯊꯨꯞꯆꯤꯟꯕꯤꯔꯒ ꯐꯤꯌꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯝꯃꯤ